ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯗꯣꯏꯅ: ꯏꯃꯥ, ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯔꯣꯏꯀꯣ꯫ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯨꯗꯣꯏꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯤ ꯆꯥꯛꯇꯣ ꯊꯤꯔꯒ ꯊꯝꯃꯝꯃꯕꯅꯤ꯫ ꯑꯩ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯎꯒꯦ꯫ ꯆꯥꯛꯇꯣ ꯏꯪꯈ꯭ꯔꯅꯤ, ꯆꯥꯊꯣꯛꯎꯔꯣ ꯏꯃꯥ꯫ ꯏꯃꯥ! ꯍꯩꯃꯥ, ꯅꯪꯒꯤ ꯆꯥꯛ ꯆꯥꯅꯕꯁꯤꯁꯨ ꯇꯣꯏꯈ꯭ꯔꯦꯗ ꯀꯣ ꯏꯕꯦꯝꯃ꯫ ꯑꯣ ꯃꯈꯣꯏ ꯃꯄꯥ, ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯁꯤꯡꯗꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯃꯨꯛ ꯌꯥꯟꯕꯤꯔꯣ꯫ ꯑꯣ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯅꯆꯥꯅꯨꯄꯤꯗꯤ? ꯑꯣ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯅꯦ ꯆꯥꯛ ꯆꯥꯅꯕ ꯂꯩ ꯍꯥꯏꯌꯦ꯫ ꯏꯪꯈꯣꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯍꯦꯛꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯅꯦ ꯃꯈꯣꯏꯒꯤ ꯆꯥꯛꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯅꯈ꯭ꯔ ꯄꯣꯠꯅꯤ꯫ ꯍꯩꯃꯥ, ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯑꯗꯨꯕꯨ? ꯆꯥꯅꯖꯁꯅꯨ ꯀꯩꯅꯣ꯫ ꯅꯪꯁꯨ ꯂꯩꯁꯥꯔꯤꯉꯩꯗ ꯇꯣꯏꯅ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯥꯛ ꯆꯥꯅꯔꯤꯗꯨꯗꯤ꯫ ꯑꯗꯒꯤ ꯖꯒꯣꯏ ꯁꯥꯔꯨꯗꯧꯔꯤꯕꯅꯤ ꯀꯀꯥꯏꯗꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯔꯤꯕꯗꯨ ꯅꯪꯁꯨ꯫ ꯑꯗ ꯑꯩꯅ ꯇꯣꯏꯃꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯅꯪꯒꯤ ꯅꯅꯥ ꯂꯩꯈꯤꯕꯗꯣ ꯀꯥꯎꯔꯕ꯭ꯔꯣ? ꯀꯥꯎꯔꯕ꯭ꯔꯅꯦ ꯅꯪꯕꯨ? ꯏꯁ, ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯄꯥꯅ ꯈꯝꯕꯟ ꯆꯥꯎꯕ ꯍꯦꯃꯟꯕꯒꯤꯅꯤ꯫ ꯀꯔꯤꯁꯨ ꯇꯧꯖꯗꯕ ꯑꯩꯕꯨ ꯏꯔꯥꯡ ꯇꯧꯈꯤꯅꯤ ꯀꯀꯥꯏꯗꯅ꯫ ꯍꯩꯃꯥ, ꯅꯪ ꯇꯧꯕꯨ ꯇꯧꯗꯦ ꯍꯥꯏꯒꯦꯔꯣ? ꯑꯩꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯝꯗ꯭ꯔꯕꯗꯤ ꯅꯪꯁꯦ ꯑꯩꯅ ꯐꯪꯈꯤꯗ꯭ꯔꯣ? ꯑꯁ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ꯫ ꯑꯇꯥꯕ ꯃꯤꯅ ꯇꯥꯔꯒꯅꯦ ꯌꯥꯝ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯍꯅꯨꯊꯪꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏ꯫ ꯍꯅꯨꯖꯔꯕꯁꯨ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯖꯥꯠꯅꯤꯅꯦ꯫ ꯄꯥꯈꯪꯗꯧꯅ ꯈꯜꯂꯤꯕꯅꯤꯅꯦ ꯏꯁꯥꯁꯦ꯫ ꯅꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ ꯄꯥꯈꯪ ꯑꯃꯨꯛ ꯁꯥꯅꯤꯡꯉꯩꯕ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ, ꯌꯦꯡꯅꯤꯡꯗꯦ꯫ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯁꯨ ꯋꯥꯈꯜ ꯐꯥꯎꯕꯗꯤ ꯄꯥꯈꯪꯒꯤ ꯋꯥꯈꯜꯗ ꯂꯩꯕ ꯌꯥꯏ ꯀꯩꯅꯣ꯫ ꯃꯈꯣꯏ ꯃꯄꯥꯁꯦ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯕ ꯃꯥꯜꯂꯤ꯫ ꯉꯥꯏꯈꯣ, ꯀꯅꯥꯃꯨꯛ ꯀꯣꯏꯅꯤꯡꯉꯛꯑꯦ? ꯀꯅꯥꯃꯨꯛ ꯀꯣꯏꯅꯤꯡꯉꯒꯦꯕ? ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯛꯂꯒ ꯑꯔꯣꯏꯕꯗ ꯑꯩ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯣ? ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗ ꯑꯩꯅ ꯃꯈꯣꯏ ꯃꯄꯥꯒ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯝꯕꯥꯜ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯧ ꯉꯝꯕꯤ ꯅꯨꯄꯥ ꯃꯨꯟꯕꯤꯗꯨꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯎꯅꯔꯝꯕꯗꯒꯤ ꯑꯩꯅ ꯅꯠꯇ꯭ꯔꯣ ꯐꯥꯈꯤꯕꯗꯨꯕꯣ? ꯃꯃꯥꯏ ꯑꯁꯦ ꯏꯀꯥꯏꯒꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯔꯥꯡ ꯁꯥꯒꯠꯂꯛꯏ꯫ ꯏꯔꯥ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ꯫ ꯅꯨꯃꯤꯠꯇꯣ ꯃꯤ ꯊꯝꯕꯥꯜꯗꯣ ꯃꯈ꯭ꯋꯥꯡ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯏꯁꯤꯡꯗꯣ ꯑꯩꯅ ꯈꯔ ꯊꯥꯡꯒꯠꯄꯤꯔꯨꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯋꯥ ꯉꯥꯡꯕꯗꯅꯦ ꯍꯦꯟꯖꯤꯟ ꯍꯦꯟꯖꯤꯟꯅ ꯉꯥꯡꯕꯁꯦ ꯅꯈꯣꯏ ꯅꯨꯄꯤꯅ ꯈꯤꯠ ꯃꯍꯦꯜꯂꯤ꯫ ꯍꯔꯦ, ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯕꯨꯏꯁꯤꯡ ꯊꯥꯡꯒꯠꯄꯗ ꯃꯈ꯭ꯋꯥꯡ ꯅꯥꯏ ꯍꯥꯏꯔꯤꯕ? ꯑꯗꯨꯗꯤ ꯃꯥꯒꯤ ꯏꯁꯤꯡꯗꯣ ꯊꯥꯡꯒꯠꯅꯕ ꯃꯤ ꯄꯨꯔꯒ ꯆꯠꯄ ꯇꯥꯔꯦꯅꯦ ꯆꯠꯄ ꯇꯥꯔꯦꯕ ꯄꯨꯔꯒ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯤꯅꯤ꯫ ꯏꯁꯤꯡ ꯁꯣꯛꯄꯗꯤ ꯂꯥꯛꯂꯒ ꯑꯗꯨꯒ ꯃꯥꯅ ꯃꯈ꯭ꯋꯥꯡ ꯅꯥꯏ ꯇꯥꯕꯨ ꯆꯧ, ꯑꯩ ꯈ꯭ꯋꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ, ꯏꯁꯤꯡꯁꯦ ꯑꯃꯨꯛꯇ ꯊꯥꯡꯒꯠꯄꯤꯒꯦꯔꯥ ꯀꯀꯥꯏꯗꯅ꯫ ꯑꯗꯗꯤ ꯑꯩꯁꯨ ꯃꯤ ꯀꯧꯕꯅꯤꯅ ꯃꯤꯅꯨꯡꯁꯤꯗꯣ ꯈꯖꯤꯛ ꯄꯣꯛꯂꯨꯕꯒꯤ ꯋꯥꯅꯤ꯫ ꯑꯗ ꯅꯪꯅ ꯈꯝꯕꯜ ꯆꯥꯎꯔꯤꯅꯤ ꯀꯥꯏꯅ ꯑꯩꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗꯨꯗ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯑꯩꯁꯦ ꯍꯥꯠꯇꯣꯛꯄꯅꯦꯕ꯫ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯩ ꯈꯜꯂꯨꯔꯒ ꯁꯨꯝ ꯁꯥꯎꯅꯤꯡꯉꯦꯀꯣ ꯑꯩ꯫ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ, ꯃꯁꯥꯅ ꯂꯥꯟꯖꯔꯒ ꯑꯩꯉꯣꯟꯗꯒ ꯁꯥꯎꯅꯤꯡꯉꯤ ꯀꯥꯏꯅ꯫ ꯇꯧꯕꯤꯔꯅꯨ, ꯈꯪꯖꯔꯦ ꯅꯒꯨꯟꯗꯣ ꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯈꯔ ꯍꯜꯂꯣ, ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯌꯥ ꯅꯨꯄꯥ ꯐꯪꯕ ꯌꯥꯔꯕ ꯃꯇꯝꯅꯤ꯫ ꯅꯀꯣꯛꯇꯣ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯦ, ꯐꯖꯈ꯭ꯔꯕ ꯃꯥꯏꯊꯣꯡꯗꯨꯁꯨ ꯈꯨꯏꯖꯤꯜꯂꯛꯑꯦ, ꯃꯤꯡꯁꯦꯜ ꯂꯩꯕꯅꯤ, ꯈꯔ ꯍꯦꯛ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯕꯨ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ, ꯃꯄꯨꯔꯣꯏꯕꯕꯨ ꯁꯤꯗꯗꯅꯒ ꯇꯧꯏꯅꯦ꯫ ꯅꯪꯅ ꯑꯩꯁꯦ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤꯈꯩ ꯃꯤꯅ ꯑꯩꯁꯦ ꯎꯁꯤꯠꯀꯗꯧꯔꯤꯅꯤ, ꯈꯪꯉꯕ? ꯃꯤꯅ ꯏꯟꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯐꯅꯗꯨꯝ ꯅꯍꯥ ꯃꯥꯜꯂꯤ ꯀꯀꯥꯏꯗꯅ꯫ ꯅꯨꯄꯤꯗꯨꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯅꯨꯄꯤꯗꯣ ꯃꯃꯥꯗꯣ ꯃꯥꯜꯂꯤꯒ ꯍꯥꯏꯔꯤꯕꯅꯤ, ꯈꯪꯂꯕ꯭ꯔꯣ? ꯈꯪꯂꯕ꯭ꯔꯅꯦ? ꯏꯁ, ꯀꯅꯥꯅ ꯍꯥꯏꯔꯤꯕꯗꯨꯅ? ꯃꯈ꯭ꯌꯥꯠꯇꯣ ꯁꯦꯒꯥꯏꯒꯦꯅꯦ, ꯑꯩꯕꯨ ꯃꯃꯥ ꯃꯥꯜꯂꯤ ꯀꯥꯏꯅ꯫ ꯈꯪꯅꯤ, ꯀꯦꯔꯒ ꯑꯩ ꯂꯩꯒꯦꯕ, ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯁꯨꯔꯣꯏ꯫ ꯇꯧꯁꯤꯟꯅꯔꯒ ꯊꯕꯛ ꯂꯩꯊꯣꯛꯄꯗꯤ ꯇꯧꯅꯨꯀꯣ, ꯅꯒꯨꯟ ꯈꯪꯉꯦꯕ꯫ ꯑꯩꯉꯣꯟꯗꯅꯦ ꯌꯥꯝ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ, ꯑꯩꯁꯦ ꯇꯧꯒꯦꯗ ꯉꯝꯕ ꯅꯨꯄꯤꯅꯤꯀꯣ, ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤ꯫ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯏ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯎꯔꯦ, ꯃꯃꯥ ꯃꯄꯥꯅ ꯂꯥꯎꯅꯗꯨꯅ ꯆꯥꯛꯀ ꯆꯥꯗꯕ ꯃꯈꯩ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯇꯧꯔꯦꯗꯣ, ꯑꯩꯅ ꯇꯧꯔꯝꯃꯅꯤ ꯈꯟꯕꯒ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ꯫ ꯀꯔꯤꯅꯣ, ꯑꯩꯅ ꯆꯥꯛꯇꯣ ꯊꯤꯔꯝꯃꯕꯅꯤ ꯍꯥꯏꯔꯃꯛꯇꯗ ꯀꯔꯤꯕꯨ ꯇꯧꯔꯝꯃꯤꯅꯣ ꯅꯕꯥꯅꯤ ꯁꯤꯗ?
ꯆꯥꯛꯇꯣ ꯍꯧꯗꯣꯡ ꯑꯔꯥꯡꯕꯤꯗꯨꯅ ꯁꯣꯏꯗꯅ ꯆꯥꯊꯣꯛꯑꯝꯕ ꯇꯥꯔꯦ ꯕꯣꯁꯧꯅ ꯈꯪꯗꯦ ꯏꯕꯦꯝ ꯅꯃꯥꯁꯦ ꯍꯅꯨꯊꯪꯁꯤꯗ ꯑꯩꯕꯨ ꯌꯥꯝꯅ ꯈꯝꯕꯟ ꯆꯥꯎꯁꯤꯜꯂꯛꯏ ꯑꯩꯅꯒ ꯈꯔ ꯅꯍꯥ ꯑꯣꯟꯊꯣꯔꯛꯄꯁꯤꯗꯕ ꯏꯟꯗꯨ ꯁꯥꯎꯅ ꯏꯁ ꯑꯩꯅ ꯈꯝꯕꯜ ꯆꯥꯎꯋꯦꯕ ꯍꯥ ꯆꯥꯎꯋꯦꯕ ꯈꯝꯕꯜꯗꯣ ꯑꯩꯅ ꯑꯁ ꯌꯥꯔꯦ ꯁꯤ ꯇꯣꯛꯑꯁꯤ ꯑꯩ ꯆꯠꯂꯒꯦ ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯆꯥꯎꯔꯣ ꯍꯧꯗꯣꯡꯅ ꯁꯣꯏꯗꯅ ꯆꯥꯔꯝꯗꯅꯅꯦ ꯅꯕꯥꯅꯤ ꯉꯁꯤ ꯆꯔꯥ ꯍꯦꯟꯕ ꯁꯣꯏꯗ꯭ꯔꯦꯕ ꯑꯩ ꯆꯠꯂꯦꯀꯣ ꯍꯦ ꯃꯃꯥ ꯂꯥꯛꯑꯣ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯆꯥꯔꯣꯏ ꯆꯥꯛ ꯑꯃꯇ ꯍꯦꯛ ꯆꯥꯔꯣꯏꯕ ꯆꯥꯅꯤꯡꯉꯒꯅꯦ ꯃꯣꯏ ꯄꯥꯕ ꯍꯦꯛ ꯆꯥꯕꯤꯔꯨꯅꯨ ꯑꯩ ꯀꯥꯟꯅꯗꯕꯗ ꯂꯥꯛꯑꯣꯀꯣ ꯕꯣꯁꯧ ꯉꯥꯡꯗꯅ ꯆꯪꯈꯤꯔꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯍꯧꯗꯣꯡ ꯑꯔꯥꯡꯕꯤꯗꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯕꯣꯁꯧ ꯃꯃꯤꯠ ꯂꯪꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯍꯦ ꯃꯃꯥ ꯂꯥꯎꯅꯦ ꯐꯖꯔꯦꯅꯦ ꯁꯦ ꯅꯪ ꯍꯦꯛ ꯉꯥꯡꯃꯟꯗꯅ ꯇꯨ ꯆꯥꯛꯁꯦ ꯑꯔꯥꯡꯕꯤꯁꯤꯅ ꯂꯣꯏꯅ ꯆꯥꯊꯣꯛ ꯂꯩꯔꯝꯃꯦ ꯐꯔꯦꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯀꯥꯟꯅꯗꯕꯗ ꯑꯉꯥꯡ ꯃꯆꯥ ꯇꯧꯅꯤꯡꯉꯥꯏ ꯇꯧ ꯂꯩ ꯑꯗꯨꯗꯤ ꯆꯔꯥ ꯍꯦꯟ ꯇꯥꯕꯅꯤ ꯏꯕꯥꯅꯤ ꯉꯁꯤ ꯍꯩꯃꯥ ꯍꯣꯏꯅꯦꯍꯦ ꯑꯁ ꯆꯥꯛꯀ ꯂꯥꯝꯂꯀꯥꯟꯁꯤꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯍꯜꯂꯤ ꯉꯥꯛꯇꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯍꯧꯗꯣꯡꯁꯤꯗꯅꯦ ꯍꯥꯠꯂꯒ ꯂꯣꯏꯔꯦꯗ ꯑꯩ ꯏꯟꯗꯨ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨ ꯐꯨꯒꯦ ꯇꯧꯏ ꯍꯩꯃꯥ ꯇꯧꯅꯨꯅꯦ ꯀꯩꯁꯨ ꯈꯪꯖꯗꯕ ꯍꯧꯗꯣꯡꯗꯨꯗ ꯐꯨꯔꯒ ꯀꯩꯗꯧꯅꯒꯦ ꯍꯥꯏꯅꯣ ꯂꯥꯟꯕꯅ ꯑꯩꯈꯣꯏꯅ ꯂꯥꯜꯂꯒ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯁꯤꯒꯤ ꯍꯧꯗꯣꯡꯁꯤꯗꯅꯦ ꯍꯥꯠꯂꯒ ꯂꯣꯏꯔꯦꯗ ꯃꯁꯤ ꯏꯟꯗꯨꯅ ꯆꯩꯅ ꯀꯟꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯍꯧꯗꯣꯡꯗꯨꯁꯨ ꯈꯣꯡꯅ ꯆꯦꯟꯈꯤꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯤꯅ ꯆꯥꯛ ꯂꯥꯝꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯂꯣꯏꯅ ꯆꯥꯊꯣꯛꯑꯝꯃꯦꯕ ꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯇꯣꯛꯄꯅꯤꯗꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯅꯒꯅꯤ ꯍꯥꯏꯗꯅ ꯃꯔꯥꯡ ꯇꯧꯗꯨꯅ ꯂꯩꯅꯔꯝꯃꯤ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯦꯠꯅꯔꯗꯨꯅ ꯅꯤꯡꯊꯤꯅ ꯀꯦꯅꯔꯝꯃꯤ ꯐꯖꯔꯤꯉꯩ ꯃꯊꯛꯇꯨꯗ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯂꯒ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯟꯕꯗꯧꯅ ꯅꯤꯡꯊꯤꯖꯩ ꯂꯤꯡꯖꯦꯜꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤꯡꯖꯨꯒꯤ ꯃꯊꯦꯜꯁꯦ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯍꯥꯞꯁꯤꯀꯣ ꯉꯁꯤꯗꯤ ꯊꯥꯗꯣꯏ ꯇꯣꯠꯍꯟꯁꯤ ꯃꯣꯔꯣꯛꯀꯥꯇꯣ ꯁꯥꯇꯛ ꯇꯧꯔꯒ ꯍꯦꯛꯇ ꯇꯧꯔꯁꯤ ꯃꯌꯥꯝ ꯊꯣꯏꯅ ꯌꯥꯏ ꯆꯦ ꯍꯋꯥꯏ ꯃꯇꯣꯟꯅꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯛꯂꯛꯄꯅꯤ ꯃꯁꯤꯁꯨꯅꯦ ꯍꯣꯔꯦꯟ ꯇꯣꯠꯄ ꯂꯣꯏꯔꯛꯄꯗ ꯍꯦꯛ ꯍꯥꯞꯄꯁꯤ ꯊꯥꯗꯣꯏꯅ ꯍꯣꯏꯅꯦ ꯑꯁ ꯍꯥꯎꯗꯧ ꯃꯥꯜꯂꯤꯀꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯁꯤꯡꯖꯨꯁꯦ ꯃꯤꯅ ꯍꯥꯏꯅꯔꯤꯕꯅꯤ ꯌꯥꯝ ꯍꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯅ ꯅꯈꯣꯏꯁꯨ ꯅꯣꯡꯃꯇꯪ ꯆꯥꯔꯕꯗꯤ ꯈꯪꯒꯗꯕꯅꯤ ꯂꯤꯡꯖꯦꯜꯅ ꯑꯗꯨꯕꯨꯗꯤ ꯊꯥꯗꯣꯏꯒꯤ ꯈꯨꯠ ꯍꯥꯏꯔꯦꯗꯅ ꯀꯅꯥꯒ ꯆꯥꯡꯗꯝꯅꯕꯕꯨ ꯉꯝꯅꯤ ꯅꯨꯄꯤ ꯑꯃꯅ ꯊꯥꯗꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥꯗꯣ ꯅꯀꯨꯠꯇ ꯊꯤꯜꯂꯨ ꯅꯪꯒꯤ ꯁꯤꯡꯖꯨꯁꯦ ꯅꯣꯡꯃꯇꯪ ꯄꯤꯖꯕꯗ ꯃꯥ ꯑꯗꯨꯝ ꯌꯥꯖꯔꯗꯕꯅꯤ ꯀꯔꯤ ꯍꯥꯏꯒꯦ ꯃꯌꯥꯝ ꯃꯥꯅꯦ ꯊꯣꯏꯅ ꯍꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯂꯣꯏꯅ ꯀꯣꯏꯔꯦ ꯊꯥꯗꯣꯏꯗ ꯉꯥꯏꯔꯦꯅ ꯀꯣꯏꯗ꯭ꯔꯤꯁꯦ ꯍꯩꯁ ꯊꯥꯗꯣꯏ ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯥꯗꯣ ꯅꯀꯨꯠꯇ ꯊꯤꯜꯂꯨ ꯍꯦꯛꯇ ꯌꯥꯍꯟꯒꯦꯕ ꯌꯥꯗ꯭ꯔꯒꯅ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯗꯔꯥ ꯀꯔꯤꯅꯣꯃ ꯃꯟꯇ꯭ꯔ ꯂꯧꯗꯨꯅꯅꯦ ꯁꯤꯡꯖꯨꯗ ꯍꯥꯞꯆꯤꯟꯁꯤ ꯑꯗꯨꯒ ꯄꯤꯖꯕꯗꯅꯦ ꯃꯍꯥꯛ ꯌꯥꯅꯤꯡꯗꯕ ꯀꯥꯏ ꯑꯁ ꯆꯠꯊꯣꯛꯑꯦ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣ ꯍꯩꯕꯤꯔꯦꯗ ꯍꯣ ꯃꯟꯇ꯭ꯔꯒ ꯑꯃꯠꯇ ꯇꯧꯖꯔꯣꯏ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯐꯥꯕ ꯅꯨꯄꯥꯁꯦ ꯀꯨꯏꯅ ꯆꯠꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯅꯦ ꯃꯟꯇ꯭ꯔꯗꯨꯒꯤ ꯃꯌꯥꯛ ꯂꯣꯏꯔꯛꯄꯗ ꯅꯨꯄꯥꯗꯣ ꯉꯥꯎꯗꯨꯅ ꯆꯠꯅꯩꯁꯨ ꯍꯥꯏ ꯑꯗꯨꯅꯅꯦ ꯑꯩ ꯅꯨꯄꯥ ꯐꯥꯕꯒꯤ ꯃꯟꯇ꯭ꯔꯒꯗꯣ ꯄꯥꯝꯖꯗꯦꯀꯣ ꯂꯤꯡꯖꯦꯜꯅ ꯍꯣꯏ ꯏꯕꯦꯝꯃ ꯃꯟꯇ꯭ꯔꯒꯤ ꯃꯌꯥꯛꯇꯣ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃꯨꯛ ꯃꯟꯇ꯭ꯔ ꯁꯣꯟꯖꯤꯜꯂꯒ ꯊꯝꯍꯧꯒꯗꯕꯅꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯁꯤꯕꯨ ꯈꯪꯗ ꯃꯥꯜꯂꯤ ꯊꯣꯏꯅ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯅꯨꯄꯥꯁꯦ ꯐꯪꯗꯅꯒ ꯇꯣꯛꯂꯔꯣꯏꯀꯣ ꯊꯥꯗꯣꯏꯅ ꯐꯔꯦꯁꯦ ꯆꯥꯛꯇꯨꯝ ꯆꯥꯅꯕ ꯇꯧꯔꯁꯦ ꯀꯗꯥꯏ ꯂꯤꯡꯖꯦꯜ ꯅꯪꯗ ꯂꯣꯏꯔꯗꯤ ꯄꯤꯔꯛꯑꯣ ꯑꯩ ꯁꯤꯡꯖꯨꯁꯦ ꯇꯣꯠꯄ ꯍꯧꯔꯒꯦ ꯑꯁꯨꯝꯅ ꯍꯔꯥꯎ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯅꯔꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯅ ꯑꯃꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯜ ꯑꯗꯨꯗ ꯀꯨꯝꯍꯩ ꯑꯃ ꯇꯧꯒꯗꯕꯒꯤ ꯃꯌꯥꯝ ꯑꯗꯨ ꯄꯨꯝꯂꯥꯡꯂꯥꯡꯅꯔꯝꯃꯤ ꯃꯧ ꯑꯃꯅ ꯏꯅꯝꯃ ꯀꯨꯝꯁꯤ ꯆꯍꯤꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯁꯤꯡꯖꯨ ꯑꯍꯥꯎꯕꯁꯦ ꯃꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯅꯇ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣই ꯃꯧꯁꯤꯡꯅꯅꯦ ꯅꯝꯅ ꯇꯥꯍꯟꯒꯗꯕꯅꯤꯀꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯇꯥꯕꯁꯦ ꯑꯩꯈꯣꯏꯕꯨ ꯁꯣꯊꯩ ꯍꯥꯏꯅ ꯇꯥꯛꯄꯅꯤ ꯑꯗꯨꯅ ꯍꯟꯗꯛꯇꯤꯅꯦ ꯀꯗꯥꯏꯗꯒꯤꯅꯣ ꯁꯤꯡꯖු ꯃꯌꯥꯟꯁꯦ ꯍꯦꯛꯇ ꯊꯤꯔꯒꯗꯕꯅꯤ ꯑꯃꯅ ꯍꯣꯏꯅꯦꯍꯦ ꯑꯩꯈꯣꯏ ꯁꯣꯟꯊꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅꯅꯦ ꯁꯥꯎꯕꯗ ꯂꯣꯏꯔꯕꯅꯤ ꯃꯧꯅꯦ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯈꯔ ꯍꯦꯟꯅ ꯍꯩꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯅꯇ ꯍꯦꯜꯂꯤ ꯍꯥꯏꯗꯅ ꯉꯥꯡꯕꯗꯁꯨ ꯂꯣꯏꯔꯕꯅꯤ ꯑꯩꯁꯦ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯅꯦ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ ꯅꯈꯣꯏ ꯃꯥꯃꯅꯅꯦ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ ꯀꯥꯟꯅꯗꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯁꯤꯗ ꯍꯥꯏꯅꯔꯁꯤ
ꯃꯥꯅ ꯉꯝꯖꯕ ꯁꯤꯡꯖꯨ ꯃꯊꯦꯜꯗꯣ ꯑꯍꯨꯝ ꯁꯨꯅꯅꯦ ꯃꯁꯤꯗꯒꯤ ꯇꯥꯗꯅ ꯄꯨꯅꯔꯛꯀꯗꯧꯅꯤ ꯌꯥꯏꯌꯦ ꯄꯨꯅꯔꯛꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯋꯥ ꯈꯟꯅꯔꯝꯃꯤ ꯊꯣꯏꯅ ꯊꯥꯗꯣꯏ ꯍꯟꯗꯛꯀꯤ ꯁꯤꯡꯖꯨ ꯍꯧꯕ ꯇꯥꯟꯅꯕꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛꯁꯨ ꯊꯣꯏꯗꯕ ꯌꯥꯗꯕꯅꯤꯀꯣ ꯃꯥꯅꯤ ꯊꯣꯏꯗꯗꯤ ꯀꯩꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯂꯤꯡꯖꯦꯜꯅ ꯑꯗꯨꯅꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯂꯒ ꯁꯤꯡꯖꯨ ꯂꯩꯈꯤꯕꯁꯤꯡ ꯑꯗꯨꯒ ꯃꯌꯥꯝꯗꯨꯅ ꯍꯥꯏꯔꯝꯕ ꯃꯑꯣꯡ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅ ꯊꯣꯏꯅꯤ ꯊꯣꯏꯔꯣꯏ ꯍꯥꯏꯁꯦ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛꯇꯤꯅꯦ ꯃꯧꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯅ ꯊꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯔꯩꯕꯤ ꯃꯑꯣꯡꯗ ꯍꯣꯠꯅꯗꯕ ꯌꯥꯗꯕꯅꯤ ꯊꯥꯗꯣꯏꯅ ꯍꯣꯏꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯇꯣꯠꯄ ꯁꯤꯡꯖꯨꯁꯤꯗꯤꯅꯦ ꯅꯨꯄꯥ ꯀꯌꯥꯕꯨꯁꯨ ꯉꯥꯎꯈ꯭ꯔꯤꯗꯨꯅꯤ ꯊꯣꯏꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯡꯖꯨꯒꯤ ꯃꯊꯦꯜꯁꯤꯡꯁꯦ ꯃꯥꯒꯤ ꯂꯩꯖꯕꯈꯩ ꯂꯣꯏꯅ ꯄꯨꯅꯔꯛꯑꯁꯤ ꯍꯣꯏ ꯄꯨꯅꯔꯛꯑꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯑꯔꯩꯕ ꯃꯊꯦꯜ ꯃꯈꯩ ꯄꯨꯅꯔꯛꯇꯨꯅ ꯁꯦꯝ ꯁꯥꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯪꯅꯕ ꯈꯨꯜ ꯑꯗꯨ ꯂꯩꯕ ꯅꯨꯄꯥ ꯃꯈꯩ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯁꯤꯡꯖꯨꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯗꯨ ꯆꯠꯅꯕꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯊꯣꯛꯄ ꯉꯝꯖꯕꯤ ꯃꯑꯣꯡꯗ ꯀꯦꯅꯔꯝꯃꯤ ꯌꯨꯍꯦꯟꯅ ꯑꯁ ꯁꯤꯗꯤ ꯌꯥꯔꯣꯏ ꯀꯩꯅꯣ ꯑꯩ ꯃꯉꯥꯏꯔꯦ ꯐꯖꯕ ꯍꯣꯔꯦꯟꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯀꯣꯏꯔꯛꯇ ꯌꯥꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯀꯦꯅꯤ ꯀꯩꯅꯣ ꯑꯩ ꯑꯁꯨ ꯌꯥꯝ ꯐꯖꯔꯝꯃꯤꯁꯤꯗꯤ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯣꯅꯥꯟꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯔꯝꯈꯤꯔꯣꯏꯗ꯭ꯔꯥ ꯇꯧꯔꯤꯁꯦ ꯑꯁ ꯂꯣꯏꯔꯝꯈꯤꯔꯣꯏꯅꯦ ꯅꯨꯄꯤꯗꯧꯅ ꯑꯗꯨꯝ ꯁꯦꯠꯇꯅ ꯅꯥꯟꯅ ꯂꯩꯔꯝꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯗꯧꯅ ꯁꯛꯁꯦ ꯐꯖꯔꯗꯤ ꯌꯥꯝ ꯍꯦꯟꯅ ꯀꯦꯔꯁꯨ ꯌꯥꯗꯧꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯥꯏꯖꯤꯟꯅ ꯊꯤꯖꯤꯜꯂꯤ ꯃꯁꯛꯅꯤꯅ ꯑꯗꯨꯗꯤ ꯃꯤꯅꯅꯦ ꯌꯦꯡ ꯌꯥꯅꯕ ꯍꯥꯏꯗꯅ ꯀꯦꯕꯗꯗꯤ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦꯕ ꯆꯠꯂꯒ ꯑꯝꯇ ꯀꯧꯔꯨꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯊꯦꯡꯖꯤꯟꯈꯤꯕ ꯇꯥꯔꯦ ꯌꯣꯍꯦꯟ ꯃꯃꯥꯟꯅꯕ ꯇꯣꯅꯥꯟꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯅꯥꯟꯗꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯪꯒꯣꯜꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯃꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯦꯛ ꯊꯣꯛꯇꯕ ꯏꯁꯩ ꯑꯃ ꯉꯪꯂꯗꯨꯅ ꯇꯨꯡꯒ ꯍꯟ ꯌꯦꯡꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯎꯔꯤ ꯌꯨꯍꯦꯟꯅ ꯇꯧꯔꯦꯗꯣ ꯑꯩꯅ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕ ꯇꯧꯔꯝꯃꯤꯕ ꯇꯧꯔꯤꯁꯦ ꯑꯣꯏ ꯇꯥꯎ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁꯠ ꯂꯥꯎ ꯈꯔ ꯀꯦꯔꯗꯤ ꯌꯥꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦꯕ ꯁꯣꯝꯗꯅ ꯑꯩꯅ ꯀꯦꯕꯣꯏ ꯀꯦꯗꯕꯣꯏ ꯇꯧꯗꯅ ꯍꯥꯊꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯏꯁꯩꯒ ꯉꯪꯗꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯣꯕꯁꯦ ꯃꯃꯤꯡꯁꯤꯒ ꯇꯧꯊꯣꯔꯛꯏꯁꯤꯒ ꯑꯣꯟꯊꯣꯛ ꯆꯥꯟꯅꯈ꯭ꯔꯦꯃꯤ ꯑꯣ ꯑꯩꯅ ꯀꯦꯔꯤꯁꯦ ꯅꯪꯒꯤꯁꯨ ꯅꯃꯥꯏꯅꯤꯅꯦꯕꯣ ꯅꯪꯕꯨ ꯑꯣꯏꯅ ꯆꯪꯉꯣ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯅꯪ ꯆꯠꯃꯤꯟꯅꯕꯗꯨ ꯁꯣꯏꯗꯅ ꯏꯀꯥꯏꯅꯤꯗ ꯍꯣꯏ ꯌꯥꯔꯦ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯂꯣꯏꯔꯣ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯂꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯉꯥꯡꯈ꯭ꯔ ꯄꯣꯠꯅꯤ ꯂꯥꯎ ꯆꯠꯂꯁꯤ ꯃꯁꯛ ꯑꯁꯤꯒ ꯀꯦꯔꯤꯅꯤ ꯀꯩꯅꯣ ꯍꯣꯏ ꯅꯃꯥꯏꯗꯨ ꯋꯥꯎꯔꯤꯕꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯁꯦ ꯑꯁ ꯅꯪꯁꯨ ꯀꯣꯛ ꯇꯩꯊꯣꯔꯛꯄ ꯌꯥꯕꯁꯤꯗꯕ ꯃꯁꯛꯁꯤꯒ ꯐꯥꯒꯤ ꯇꯧꯕꯅꯦ ꯌꯥꯔꯦ ꯂꯥꯎ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯁꯤꯡꯖꯨꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯐꯝ ꯃꯐꯝꯗꯨ ꯌꯧꯔꯛꯂꯝꯃꯤ ꯌꯨꯍꯦꯟꯅ ꯏꯇꯥꯎ ꯍꯣꯔꯦꯟꯅꯦ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤ ꯌꯥꯎꯔꯝꯃꯗꯤꯀꯣ ꯍꯦꯛꯇ ꯌꯨꯝꯗ ꯄꯨꯔꯗꯧꯅꯦ ꯑꯩꯗꯤ ꯅꯨꯄꯤꯒꯁꯨ ꯇꯤꯟꯅꯤꯡꯉꯕ ꯅꯪꯕꯣ ꯑꯩꯈꯣꯏꯁꯦ ꯄꯥꯈꯪ ꯑꯅꯧꯕ ꯆꯤꯡꯗ꯭ꯔꯕꯅꯤꯅꯦꯕꯣ ꯄꯥꯈꯪ ꯈꯨꯃꯨꯊꯣꯛ ꯍꯥꯏꯗꯣ ꯌꯧꯁꯤꯜꯂꯛꯑꯕꯅꯤ ꯑꯩꯈꯣꯏꯁꯦ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯉꯁꯤꯇ ꯈꯪꯂꯛꯄ꯭ꯔꯣ ꯌꯥꯔꯦ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯄꯣꯠꯇꯦ ꯂꯥꯛꯇꯨꯝ ꯂꯥꯛꯑꯣ ꯇꯨ ꯑꯥꯗ ꯂꯩ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝꯁꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯍꯣꯔꯦꯟꯅꯦ ꯅꯊꯟꯇꯒꯤ ꯈꯟꯒꯅꯨꯀꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯌꯥꯎꯔꯝꯕꯗꯤ ꯀꯅꯥ ꯈꯪꯅꯤ ꯑꯩꯁꯨ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯅꯤꯡꯂꯕꯅꯤ ꯅꯁꯛꯇꯨꯒ ꯂꯥꯎ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯁꯤꯡꯖු ꯄꯣꯠꯐꯝ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯅ ꯍꯣꯏ ꯏꯇꯥ ꯃꯌꯥꯝ ꯌꯦꯡꯉꯨꯇꯨ ꯑꯥꯗ ꯄꯥꯈꯪ ꯑꯅꯤꯈꯛ ꯂꯥꯛꯑꯦ ꯉꯁꯤ ꯈꯨꯂꯥꯡꯒꯁꯦ ꯃꯈꯣꯏꯗꯒꯤ ꯑꯣꯏꯅ ꯇꯧꯗꯧ ꯃꯥꯜꯂꯦ ꯄꯣꯠꯁꯤ ꯐꯗꯧꯔꯤꯗ ꯊꯥꯗꯣꯏ ꯅꯪꯒꯤ ꯍꯩꯖꯕꯤ ꯃꯤꯁꯤ ꯃꯤꯅꯥꯒꯗꯣ ꯇꯧꯁꯤꯜꯂꯨꯀꯣ ꯁꯤꯡꯖꯨꯁꯦ ꯂꯣꯏꯅꯃꯛ ꯂꯩꯍꯟꯈꯤꯁꯦ ꯑꯌꯥꯎꯕ ꯁꯦꯜ ꯃꯈꯩ ꯍꯦꯛꯇ ꯂꯧꯔ ꯂꯣꯏꯔꯦꯕ ꯊꯥꯗꯣꯏꯅ ꯑꯁ ꯆꯠꯂꯍꯦ ꯃꯤ ꯁꯦꯜ ꯌꯥꯝ ꯌꯥꯎꯔꯝꯅꯤ ꯌꯥꯔꯝꯃꯣꯏꯁꯨ ꯈꯪꯗꯅ ꯀꯃꯥꯏꯅ ꯍꯦꯛꯇ ꯇꯧꯗꯣꯏꯅꯣ ꯅꯪ ꯁꯤꯗꯤꯕ ꯂꯤꯡꯖꯦꯜꯅ ꯍꯣꯏ ꯏꯕꯦꯝꯃ ꯌꯥꯝꯅꯕꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯌꯥꯎꯕꯗꯣ ꯂꯧꯍꯧꯁꯦ ꯍꯥꯏꯕ ꯊꯣꯏꯅ ꯍꯦꯛꯇ ꯀꯧꯁꯤꯜꯂꯤ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯕꯅꯤ ꯁꯤꯡꯖꯨꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯗꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯒꯤ ꯁꯤꯡꯖꯨꯅꯅꯦ ꯍꯦꯛꯇ ꯍꯦꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨꯁꯦ ꯑꯃꯨꯛꯇ ꯃꯍꯥꯎ ꯇꯪꯕꯤꯌꯨ ꯇꯣꯅꯥꯟ ꯐꯖꯩꯅꯦ ꯁꯤꯗꯤ ꯑꯣꯏꯗꯦ ꯑꯁꯨꯛ ꯁꯛ ꯆꯨꯖꯪꯈꯣꯜꯂꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯌꯣꯟꯕ ꯁꯤꯡꯖꯨꯕꯨ ꯍꯥꯎꯇ꯭ꯔꯗꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯅꯕꯨ ꯁꯣꯝꯗꯒꯤ ꯆꯪꯉꯛꯏꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯎ ꯌꯨꯍꯦꯟꯅ ꯍꯣꯏ ꯁꯤꯡꯖꯨꯁꯦ ꯀꯌꯥꯒꯤꯅꯣ ꯈꯤꯇ ꯇꯝꯕꯤꯌꯨꯕ ꯂꯤꯡꯖꯦꯜꯅ ꯌꯥꯅꯤ ꯄꯤꯖꯒꯦ ꯊꯥꯗꯣꯏ ꯁꯤꯡꯖꯨꯗꯣ ꯈꯔ ꯌꯥꯝꯅ ꯍꯦꯛ ꯇꯣꯠꯁꯤꯜꯂꯣ ꯃꯈꯣꯏꯁꯦ ꯃꯕꯨꯛ ꯄꯦꯟꯕ ꯃꯈꯩ ꯆꯥꯈꯤꯅꯕ ꯊꯥꯗꯣꯏꯅ ꯍꯣꯏ
ꯇꯣꯅꯥꯅ ꯂꯣꯟꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯁꯤꯡꯖꯨ ꯇꯣꯠꯂꯤꯕꯁꯤ ꯇꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯃꯤ ꯀꯧꯀꯨꯝꯊꯈꯩ ꯌꯦꯡ ꯂꯩꯔꯝꯃꯤꯅꯦ ꯏꯇꯥꯎ ꯏꯇꯥꯎ ꯇꯣꯅꯥꯅ ꯌꯣꯍꯦꯟꯗ ꯈꯨꯅꯤꯡꯅ ꯊꯤꯜꯂꯝꯃꯤ ꯌꯣꯍꯦꯟ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯗꯨꯅ ꯀꯔꯤꯕ ꯌꯣꯍꯦꯟꯒꯤ ꯃꯇꯧꯗꯨꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯝꯃꯤ ꯌꯣꯍꯦꯟ ꯏꯀꯥꯏꯕꯅ ꯂꯣꯏꯔꯤ ꯃꯃꯥꯏꯗꯨ ꯍꯥꯏꯒꯠꯀꯦ ꯍꯥꯏꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯌꯣꯍꯦꯟꯅ ꯏꯇꯥꯎ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯔꯤꯅꯣꯗ ꯏꯇꯥꯎ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯂꯒ ꯆꯥꯗꯅ ꯆꯠꯂꯁꯤ ꯍꯥꯏꯁꯤꯕꯣ ꯉꯝꯃꯣꯏ ꯑꯩꯗꯤ ꯏꯇꯥꯎ ꯆꯠꯅꯤꯡꯉꯒꯅꯦ ꯅꯪ ꯆꯠꯂꯝꯃꯨ ꯑꯩꯗꯤ ꯁꯤꯡꯖꯨ ꯆꯥꯔꯛꯈꯤꯅꯤ ꯑꯁ ꯂꯥꯛꯑꯣꯏꯃꯤ ꯑꯩ ꯏꯀꯥꯏꯕ ꯁꯤꯗꯧꯔꯦꯕ ꯂꯤꯡꯖꯦꯜꯅ ꯏꯀꯥꯏꯔꯤꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯁꯤꯡꯖꯨꯁꯦ ꯇꯣꯠꯈꯩ ꯇꯣꯠꯍꯜꯂꯒ ꯆꯥꯔꯣꯏ ꯆꯠꯂꯒꯦ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏ ꯁꯤꯡꯖꯨꯁꯦ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯣ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏꯗꯤ ꯁꯤꯡꯖꯨꯗꯣ ꯌꯣꯝꯕꯤꯔꯣ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯖꯈ꯭ꯔꯒꯦ ꯁꯦꯜꯁꯦ ꯂꯣꯏ ꯂꯧꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯜꯗꯨ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯁꯤꯡꯖꯨ ꯃꯌꯨꯝ ꯑꯗꯨ ꯄꯨꯗꯨꯅ ꯇꯣꯅꯥꯟꯕꯨ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯀꯔꯤ ꯇꯧ ꯆꯤꯡꯉꯤꯁꯤꯕꯣ ꯐꯨꯔꯤꯠꯒ ꯂꯣꯏ ꯁꯦꯒꯥꯏꯕ ꯇꯥꯔꯦ ꯂꯩꯇ ꯁꯤꯃꯈꯛ ꯃꯁꯥ ꯅꯥꯟꯅ ꯊꯝꯖꯕ ꯐꯨꯔꯤꯠꯅꯤ ꯀꯩꯅꯣꯃꯤ ꯊꯥꯗꯣꯛꯑꯝꯃꯤ ꯅꯪꯗꯤ ꯉꯁꯥꯏꯅ ꯃꯤꯅ ꯆꯠꯂꯁꯤ ꯍꯥꯏꯕꯗꯤ ꯀꯩ ꯌꯥꯗꯦ ꯑꯗꯨꯏꯗꯤ ꯆꯤꯡ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯁꯤꯡꯖꯨꯁꯤ ꯆꯥꯔꯛꯇꯅ ꯌꯣꯝꯂꯒ ꯄꯨꯔꯛꯏꯁꯤꯕꯣ ꯑꯩꯅꯗꯤ ꯁꯣꯝꯗ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯂꯩꯔꯦ ꯈꯟꯗꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯁꯤꯡꯖꯨꯒꯤ ꯃꯍꯥꯎꯁꯦ ꯂꯧꯒꯦ ꯈꯜꯂꯒ ꯅꯪꯁꯤꯃꯕ ꯋꯥꯈꯜ ꯁꯥꯒꯠꯂꯝꯕꯒ ꯂꯣꯏꯅ ꯀꯥꯏꯍꯜꯂꯤ ꯅꯪ ꯁꯤꯗꯤꯕ ꯍꯌꯦꯡꯈꯩ ꯅꯪꯒ ꯑꯝꯇ ꯆꯠꯃꯤꯟꯅꯔꯣꯏ ꯃꯤꯅ ꯉꯁꯥꯏꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨ ꯂꯥꯛꯑꯝꯃꯗꯤ ꯁꯤ ꯇꯧꯈꯤꯗ꯭ꯔꯣ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯃꯣꯏ ꯃꯌꯥꯝꯗꯨ ꯅꯣꯛꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯏꯀꯥꯏꯕꯅ ꯂꯦꯞꯄ ꯐꯥꯎ ꯉꯝꯃꯛꯇ꯭ꯔꯕꯅꯦꯃꯤ ꯇꯧꯅꯤ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯃꯨꯟꯗ꯭ꯔꯪ ꯁꯪꯉꯧ ꯍꯥꯏꯒꯦ ꯀꯩ ꯀꯥꯟꯗꯕꯗ ꯑꯩ ꯑꯃꯨꯛ ꯍꯟꯅꯅꯦ ꯂꯥꯛꯄ ꯉꯝꯃꯔꯣই ꯃꯐꯝꯁꯤꯗ ꯑꯩ ꯂꯥꯛꯆꯔꯣꯏ ꯍꯥꯏꯁꯤꯅꯦ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯇꯨ ꯑꯩꯈꯣꯏ ꯌꯦꯡꯂꯒ ꯅꯣꯛꯑ ꯂꯩꯔꯨꯁꯤ ꯌꯦꯡꯉꯨ ꯃꯣꯏꯁꯤ ꯌꯦꯡꯉꯨ ꯂꯤꯡꯖꯦꯜꯅ ꯍꯩꯃ ꯌꯦꯡꯉꯨꯅꯦ ꯑꯥꯗ ꯇꯧꯔꯤꯁꯦ ꯑꯅꯤꯁꯦ ꯏꯅꯗꯅ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯣ ꯏꯀꯥꯏꯔ ꯃꯥꯜꯂꯤ ꯊꯣꯏꯅ ꯍꯣꯏꯅꯦ ꯏꯀꯥꯏꯔ ꯃꯥꯜꯂꯤ ꯊꯥꯗꯣꯏꯅ ꯑꯁ ꯌꯥꯔꯦ ꯃꯤ ꯏꯀꯥꯏꯔꯤ ꯑꯣꯏꯔꯝꯅꯤ ꯌꯥꯔꯦ ꯇꯣ ꯃꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯐꯥꯎ ꯉꯝꯃꯔꯣꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯄꯥꯈꯪꯁꯤꯡ ꯑꯗꯨꯁꯨ ꯁꯤꯡꯖꯨ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯝꯂꯥꯡ ꯂꯥꯡꯗꯨꯅ ꯃꯈꯣꯏꯁꯨ ꯍꯧꯅꯔꯗꯨꯅ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤꯁꯤ ꯃꯤ ꯑꯃ ꯋꯥꯠꯄꯗꯧ ꯇꯧꯗ꯭ꯔꯣ ꯈꯣꯏꯃꯨꯅ ꯍꯣꯏꯅꯦ ꯑꯃ ꯋꯥꯠꯄꯗꯧ ꯇꯧꯏꯅꯦ ꯇꯣꯝꯊꯤꯟ ꯅꯠꯇ꯭ꯔꯅꯦ ꯋꯥꯠꯂꯤꯕꯁꯦ ꯑꯁ ꯇꯧꯔꯗꯧꯅꯤ ꯃꯗꯨ ꯅꯨꯄꯥꯗꯣ ꯍꯧꯗ꯭ꯔꯤꯈꯩ ꯆꯠꯁꯦꯕ ꯌꯥꯔꯣꯏꯗꯧꯅꯤ ꯄꯣꯏꯔꯩꯅ ꯑꯩꯅ ꯉꯔꯥꯡ ꯍꯧꯔꯕꯅꯦ ꯀꯩ ꯀꯥꯟꯅꯗꯕꯗ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯇꯣꯏꯔꯥ ꯅꯨꯄꯤ ꯌꯦꯡꯕ ꯆꯠꯇꯣꯏꯔꯥ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯃꯣꯠꯁꯤꯜꯂꯒ ꯆꯩꯗꯨꯝ ꯆꯩꯔꯛꯏꯅꯤ ꯈꯣꯏꯃꯨꯅ ꯇꯧꯔꯗꯧꯅꯤ ꯃꯗꯨꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯤ ꯄꯟꯕ ꯌꯥꯗꯕ ꯍꯦꯛ ꯇꯧꯔꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯁꯨꯛꯊꯣꯛ ꯊꯣꯛꯇꯦ ꯁꯨꯛꯌꯦꯡ ꯊꯣꯛꯇꯕ ꯃꯈꯩ ꯑꯗꯨꯝ ꯂꯩꯕ ꯉꯝꯃꯤꯗꯀꯣ ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯥꯟꯗꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯃꯌꯥꯝ ꯃꯌꯨꯝꯗꯒꯤꯅꯦ ꯆꯤꯡꯗꯨꯅ ꯄꯨꯒꯗꯕꯅꯤ ꯂꯥꯛꯑꯣ ꯅꯨꯄꯥ ꯑꯃꯅ ꯆꯪꯁꯤ ꯃꯌꯨꯝꯗ ꯃꯌꯥꯝꯗꯣ ꯍꯧꯍꯧ ꯇꯧꯗꯅ ꯇꯣꯝꯊꯤꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯗꯤ ꯊꯋꯥꯏ ꯁꯥꯗꯅ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯁꯤꯡ ꯀꯟꯅ ꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯅ ꯎꯔꯤ ꯈꯣꯏꯃꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯆꯥꯎ ꯇꯧꯗꯨꯅ ꯂꯩꯔꯗꯧꯅꯤ ꯃꯁꯤꯕꯨ ꯄꯥꯈꯪꯅꯤ ꯀꯅꯥꯅ ꯅꯨꯄꯤ ꯊꯤꯕꯒ ꯑꯝꯇ ꯈꯪꯉꯔꯣꯏ ꯍꯥꯏꯕ ꯇꯧꯔꯤꯁꯦ ꯄꯣꯏꯔꯩꯅ ꯑꯩ ꯇꯧꯒꯦ ꯏꯇꯥꯎ ꯇꯣꯝꯊꯤꯟ ꯅꯈꯣꯏꯗꯤ ꯀꯔꯥꯏ ꯆꯠꯇꯣꯏꯕ ꯑꯣꯟꯊꯣꯛꯅ ꯀꯦꯅꯕꯨ ꯂꯥꯛꯈ꯭ꯔꯦꯗ ꯂꯥꯛꯇꯨꯝ ꯂꯥꯛꯑꯣ ꯑꯩꯒꯤ ꯁꯤꯡꯁꯦ ꯈꯔ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯄꯤꯔꯝꯃꯨ ꯈꯣꯏꯃꯨꯅ ꯀꯌꯥꯗꯅꯣ ꯇꯧꯔꯤꯁꯦ ꯍꯣꯏ ꯑꯄꯪ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯧ ꯅꯪꯗꯧꯅ ꯌꯨꯝꯗ ꯆꯨꯔꯨꯠ ꯂꯩꯔꯒ ꯌꯨꯝꯒꯤ ꯊꯕꯛꯇ ꯁꯨꯔꯒ ꯂꯩꯒꯗꯕ ꯃꯤꯗꯣ ꯈꯨꯠꯁꯤ ꯃꯥꯟꯕ꯭ꯔꯣ ꯉꯥꯏꯈꯣ ꯉꯔꯥꯡ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯕ ꯍꯥꯏꯌꯨꯅꯦ ꯀꯩ ꯍꯥꯏꯅꯈꯤꯒꯦꯕ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ ꯑꯩꯈꯣꯏꯕꯨ ꯑꯩꯗꯤ ꯈꯪꯗꯦꯍꯦ ꯄꯣꯏꯔꯩꯅ ꯈꯪꯉꯣꯏ ꯅꯪꯗꯤ ꯉꯁꯤꯁꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯃꯧꯒ ꯂꯩꯁꯥꯕꯤꯒꯤ ꯁꯤꯡꯖꯨꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕ ꯅꯨꯃꯤꯠꯅꯤ ꯅꯪ ꯃꯁꯤ ꯀꯥꯎꯔꯕ ꯅꯪ ꯑꯣ ꯑꯗꯨꯔꯣ ꯈꯪꯉꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯆꯠꯈꯤꯕꯅꯤ ꯈꯣꯏꯃꯨꯅ ꯑꯗꯨ ꯈꯪꯉꯗꯤ ꯉꯔꯥꯡ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦꯕ ꯃꯗꯨ ꯌꯥꯎꯔꯨꯁꯤ ꯌꯦꯡꯉꯨꯁꯦꯅ ꯅꯪꯉꯣꯟꯗ ꯆꯥꯔꯨꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯕ꯭ꯔꯥ ꯑꯣ ꯉꯁꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥ ꯂꯥꯛꯑꯣꯗꯤ ꯍꯥꯏꯔꯝꯕꯅꯤ ꯑꯩ ꯇꯜꯂꯤꯗ ꯅꯣꯏ ꯑꯗꯨꯝ ꯆꯠꯂꯨꯔꯣ ꯄꯣꯏꯔꯩꯅ ꯃꯁꯤ ꯃꯥꯒꯤ ꯁꯤꯡꯁꯦ ꯂꯣꯏꯅ ꯆꯈꯥꯏꯒꯦ ꯀꯨꯝꯕꯁꯦ ꯃꯁꯤ ꯆꯈꯥꯏꯔ ꯂꯣꯏꯔꯦ ꯑꯗꯨꯅꯤꯗꯅ ꯆꯈꯥꯏꯌꯣꯁꯤ ꯇꯣꯝꯊꯤꯟꯅ ꯆꯥꯏꯒ ꯆꯈꯥꯏꯈꯤ ꯇꯧꯅꯨꯗ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯗ ꯑꯩ ꯆꯠꯅꯤꯡꯗ ꯇꯧꯅꯤꯗ ꯈꯣꯏꯃꯨꯅ ꯆꯠꯅꯤꯡꯗ꯭ꯔꯗꯤ ꯑꯃꯨꯛꯀ ꯀꯥꯎꯈꯥꯏꯔꯒꯦ ꯅꯪꯒꯤ ꯁꯤꯡꯁꯦ
ꯑꯣ ꯌꯥꯔꯦ ꯌꯥꯔꯦꯀꯣ ꯑꯩ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯑꯗꯨꯒꯅꯦ ꯏꯁꯤꯡꯁꯦ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯃꯨ ꯁꯤꯗꯤꯕ ꯄꯣꯏꯔꯩꯅ ꯑꯩꯈꯣꯏꯗꯤ ꯀꯩꯒꯤ ꯂꯣꯏꯁꯤꯟꯗꯣꯏꯕ ꯁꯪꯗꯦ ꯂꯣꯏꯁꯤꯜꯂꯣ ꯆꯠꯂꯣ ꯊꯨꯔꯣ ꯇꯣꯝꯊꯤꯟ ꯃꯌꯥꯝ ꯆꯪꯗꯅ ꯅꯝꯗꯅ ꯄꯨꯗꯨꯅ ꯁꯤꯡꯖꯨ ꯆꯥꯐꯝ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯇꯣꯝꯊꯤꯟꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯤꯡꯖꯨꯗꯣ ꯑꯗꯨ ꯑꯣꯏꯅ ꯆꯥꯅꯤꯀꯣ ꯄꯣꯏꯔꯩꯅ ꯍꯩ ꯑꯄꯪ ꯃꯁꯤ ꯈꯨꯅꯤꯡꯁꯤ ꯁꯨꯖꯜꯂꯛꯇꯅꯕ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯁꯤꯡꯖꯨꯒꯤ ꯅꯃꯥꯗ ꯂꯩꯁꯥꯕꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏꯅꯤꯅꯦ ꯑꯁ ꯑꯩꯗꯤ ꯉꯝꯃꯣꯏ ꯅꯣꯏ ꯑꯗꯨꯝ ꯌꯦꯡꯖꯧꯆꯣ ꯆꯠꯂꯣ ꯌꯦꯡꯅꯧꯆꯣꯕ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯒꯦ ꯍꯣꯔꯦꯟ ꯏꯃꯥꯅ ꯃꯈꯣꯏꯒꯤ ꯁꯤꯡꯖꯨ ꯆꯥꯗꯅ ꯀꯔꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯁꯤꯡꯖꯨ ꯆꯥꯏꯅꯣ ꯍꯪꯉꯗꯤ ꯑꯩ ꯈꯨꯝꯐꯝ ꯂꯩꯔꯣꯏꯕ ꯈꯣꯏꯃꯨꯅ ꯃꯁꯤ ꯆꯩ ꯐꯖꯅ ꯅꯤꯔꯦ ꯃꯁꯦ ꯄꯣꯏꯔꯩꯅ ꯏꯇꯥꯎ ꯃꯁꯤ ꯃꯈꯨꯠ ꯅꯥꯝꯅ ꯄꯥꯏꯔꯣ ꯆꯤꯡꯒ ꯄꯨꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯑꯃꯗꯤ ꯈꯣꯏꯃꯨ ꯃꯈꯣꯏꯅ ꯇꯣꯝꯊꯤꯟꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯎꯔꯗꯨꯅ ꯃꯕꯨꯛ ꯄꯥꯏ ꯃꯈꯩ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ ꯂꯤꯡꯖꯦꯜꯅ ꯍꯩꯃꯥ ꯑꯥꯗꯤ ꯁꯤ ꯌꯦꯡꯉꯨꯅꯦ ꯊꯣꯏꯅ ꯍꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨꯁꯦ ꯆꯥꯅꯤꯡꯗꯕꯒꯤꯔ ꯃꯥꯅ ꯆꯪꯁꯤꯟꯅꯗ꯭ꯔꯤꯁꯤꯕꯣ ꯊꯥꯗꯣꯏꯅ ꯍꯩꯃꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯀꯔꯥꯏꯗꯒꯤꯅꯣ ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯂꯤꯡꯖꯦꯜꯅ ꯍꯣꯏ ꯏꯕꯦꯝꯃ ꯃꯁꯦ ꯃꯄꯥꯟꯒ ꯁꯨꯛꯊꯣꯛ ꯊꯣꯛꯎ ꯌꯥꯗꯕꯅꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯊꯕꯛ ꯈꯔ ꯁꯨꯔꯒꯅꯦ ꯄꯪꯂꯦꯠ ꯂꯩꯕ ꯅꯨꯄꯥꯅꯤ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯅꯔꯤꯁꯦ ꯊꯥꯗꯣꯏꯅ ꯍꯩꯃꯥ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯇꯧꯁꯦ ꯑꯗꯨꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨꯁꯦ ꯀꯥꯎꯕ ꯉꯝꯗꯅꯕ ꯉꯔꯥꯡꯒꯤ ꯃꯟꯇ꯭ꯔꯗꯣ ꯑꯗꯨ ꯍꯥꯞꯆꯤꯜꯂꯁꯤ ꯑꯗꯨꯒ ꯄꯤꯖꯔꯁꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯦꯛꯅꯦ ꯉꯥꯎꯅꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯡꯖꯨꯁꯤꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯅꯕ ꯀꯩ ꯍꯥꯏꯒꯦ ꯊꯣꯏꯅ ꯍꯣꯏꯅꯦꯍꯦ ꯀꯥꯎꯏꯅꯦ ꯃꯗꯨꯒꯤ ꯃꯟꯇ꯭ꯔꯗꯣ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯀꯣ ꯇꯥ ꯆꯞ ꯆꯥꯔꯦ ꯃꯁꯤꯗꯤ ꯍꯦꯛꯇ ꯇꯧꯔꯁꯤ ꯂꯤꯡꯖꯦꯜꯅ ꯍꯩꯃꯥ ꯇꯥ ꯈꯣꯏꯃꯣ ꯀꯩꯅꯣ ꯇꯧꯔꯛꯂꯤꯕꯗꯨꯕꯣ ꯃꯤ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯌꯥꯎꯅꯔꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯔꯕ ꯌꯥꯏꯗ ꯂꯤꯡꯖꯦꯜ ꯃꯥ ꯁꯨꯝ ꯏꯀꯥꯏ ꯇꯧꯔꯤꯅꯤ ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯆꯠꯀꯟꯗꯕꯅꯤ ꯑꯗꯨꯒꯤꯅꯤꯗ ꯊꯣꯏꯅ ꯊꯥꯗꯣꯏ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯒꯤꯗꯨꯕꯣ ꯁꯠ ꯇꯣꯠꯂꯣ ꯃꯤ ꯎꯅꯤꯀꯣ ꯈꯣꯏꯃꯨꯅ ꯅꯈꯣꯏꯒꯤ ꯁꯤꯡꯖꯨꯗꯨꯕꯨ ꯀꯌꯥꯒꯤꯅꯣ ꯈꯤꯇ ꯆꯥꯒꯦꯗꯅ ꯑꯩꯈꯣꯏꯁꯨ ꯂꯤꯡꯖꯦꯜꯅ ꯈꯤꯇꯪ ꯆꯥꯗꯣꯏꯕ ꯑꯩꯈꯣꯏꯅꯗꯤ ꯃꯌꯥꯝ ꯄꯤꯖꯒꯦꯅ ꯈꯜꯂꯤꯉꯩꯁꯤꯗ ꯇꯣꯝꯊꯤꯟꯅ ꯏꯇꯥꯎ ꯑꯩꯗꯤ ꯃꯣꯔꯣꯛ ꯁꯥꯕ ꯆꯥꯕ ꯌꯥꯗꯦꯀꯣ ꯄꯨꯛ ꯍꯦꯛꯇ ꯆꯥꯛꯑꯦꯕ ꯊꯥꯗꯣꯏꯅ ꯍꯣ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯕ ꯌꯥꯗ꯭ꯔꯕꯗꯤ ꯇꯣꯉꯥꯟꯅ ꯈꯔ ꯃꯣꯔꯣꯛ ꯍꯥꯞꯇꯅ ꯄꯤꯔꯛꯑꯒꯦ ꯈꯣꯏꯃꯨꯅ ꯍꯣꯏ ꯅꯈꯣꯏꯅ ꯐꯅꯤ ꯈꯟꯕꯗꯣ ꯍꯦꯛ ꯇꯧꯔꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯧꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯑꯗꯨ ꯀꯅꯥꯁꯨ ꯆꯪꯕꯤꯔꯝꯗꯦ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪꯁꯤꯡꯗꯨ ꯐꯥꯎꯕ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯄꯣꯠꯐꯝꯗ ꯐꯝꯗꯨꯅ ꯆꯥꯅꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯏꯁꯤꯌꯥ ꯌꯦꯡꯉꯨ ꯅꯈꯣꯏꯒꯤ ꯇꯣꯝꯊꯤꯟ ꯑꯁꯦ ꯑꯥꯗ ꯂꯩꯔꯦ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯁꯤꯡꯖꯨ ꯆꯥꯐꯝꯁꯤꯗ ꯐꯝꯃꯤꯁꯦ ꯎꯗ꯭ꯔꯥꯏꯃꯤ ꯂꯦꯝꯕꯤꯅ ꯍꯣꯏꯅꯦꯍꯦ ꯐꯅꯗꯨꯝ ꯐꯔꯦꯗ ꯃꯄꯥꯟ ꯊꯣꯛꯂꯛꯂꯤꯕꯁꯦ ꯀꯔꯤ ꯋꯥꯇꯥꯅꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝꯁꯦ ꯍꯌꯦꯡ ꯐꯥꯎ ꯄꯥꯏꯗ꯭ꯔꯤ ꯃꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯗꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯁꯤꯡꯖꯨꯁꯦ ꯇꯝꯕ ꯐꯥꯎ ꯉꯝꯅꯗ꯭ꯔꯤ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯅ ꯃꯤꯒꯤꯗ ꯐꯝꯂꯒ ꯑꯩꯈꯣꯏꯅ ꯁꯤꯠꯇ꯭ꯔꯒ ꯐꯅꯗꯨꯝ ꯐꯔꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯅꯠꯇꯦ ꯌꯨꯝꯗꯒꯤꯒ ꯏꯟꯁꯤꯜꯂꯝꯕ꯭ꯔꯕ ꯑꯁ ꯅꯠꯇꯦꯍꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯅ ꯐꯅꯗꯨꯝ ꯐꯔꯦ ꯍꯥꯏꯕꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯤꯒꯨꯝꯕ ꯀꯨꯝꯍꯩꯒꯁꯦ ꯅꯣꯡꯃꯗ ꯆꯠꯂꯨ ꯌꯥꯎꯔꯨꯁꯨ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯑꯗ ꯉꯁꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯊꯣꯛꯂꯛꯄꯁꯤꯗ ꯍꯔꯥꯎꯔꯤꯕꯅꯤꯅꯦ ꯑꯩꯗꯤ ꯏꯆꯥꯁꯤ ꯃꯤꯔꯣꯜ ꯊꯨꯡꯗꯅ ꯑꯗꯨꯝ ꯂꯩꯔꯗ꯭ꯔꯅ ꯄꯥꯈꯠꯂꯨꯕꯅꯤ ꯀꯦꯇꯨꯀꯤꯅ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨꯅꯦ ꯌꯥꯎꯔꯤ ꯃꯥꯜꯂꯤ ꯇꯧꯔꯤꯁꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯝꯀꯟꯈ꯭ꯔꯦꯗ ꯑꯩꯅ ꯌꯨꯝꯗꯒꯤ ꯍꯣꯔꯦꯟꯗꯤ ꯏꯃꯥꯒꯤ ꯄꯣꯠꯐꯝ ꯂꯥꯛꯎꯀꯣ ꯁꯤꯡꯖꯨꯒꯤ ꯑꯊꯣꯏ ꯍꯦꯟ ꯇꯥꯟꯅꯕꯗꯗꯅ ꯍꯥꯏꯔꯝꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨꯗꯣ ꯂꯣꯏꯅꯃꯛ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯅ ꯁꯤꯒꯅꯦ ꯇꯥꯅ ꯄꯤꯔꯝꯃꯤꯕꯅꯤ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯗ ꯁꯦꯜꯒ ꯁꯦꯇꯜ ꯇꯧ ꯂꯩꯔꯤꯅꯦ ꯃꯁꯤ ꯉꯥꯡꯁꯤ ꯃꯁꯦ ꯈꯪꯗꯅ ꯍꯣꯔꯦꯟ ꯌꯨꯝ ꯍꯜꯂꯛꯈꯤꯁꯅꯣꯕ ꯇꯧꯒꯦꯕ ꯑꯩ ꯂꯦꯝꯕꯤꯅ ꯍꯦ ꯇꯧꯕꯤꯅꯨ ꯃꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯦ ꯄꯥꯈꯪ ꯐꯥꯔꯛꯄꯒꯤ ꯅꯨꯄꯤ ꯀꯣꯏꯅꯤꯡꯂꯛꯏ ꯑꯣꯏꯔꯝꯒꯅꯤ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏ ꯅꯨꯄꯤ ꯈꯪꯅꯍꯧꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯈꯪꯅꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯧꯒꯗꯨꯕꯨ ꯎꯅꯤꯡꯗ꯭ꯔꯥꯏꯃꯤ ꯀꯦꯇꯨꯀꯤꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯂꯦꯝꯕꯤꯌꯥ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯏ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯄꯨꯁꯤꯜꯂꯛꯀꯗꯕ ꯏꯃꯧꯗꯅꯦ ꯁꯦꯜ ꯇꯤꯡꯕꯗꯤ ꯃꯃꯥ ꯏꯁꯨ ꯌꯥꯏ ꯈꯪꯗꯦꯗ ꯏꯃꯧꯒꯤ ꯏꯆꯥꯒꯒꯤ ꯀꯨꯝꯍꯩꯗꯨꯝ ꯌꯦꯡꯅꯤꯡꯉꯩꯗ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯑꯃꯅ ꯃꯥꯅ ꯆꯠꯈ꯭ꯔꯄꯣꯠꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯦꯇꯨꯀꯤꯅ ꯍꯣꯏ ꯃꯥꯟꯅꯩꯌꯦ ꯑꯩꯈꯣꯏꯗꯤꯅꯦ ꯑꯐꯕ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯦ ꯑꯗꯨꯅ ꯇꯧꯖꯁꯟ ꯊꯣꯏꯅ
ꯊꯥꯗꯣꯏ ꯅꯪꯒꯤꯗꯣ ꯉꯁꯥꯏ ꯃꯟꯇ꯭ꯔ ꯍꯥꯞꯄꯗꯣ ꯑꯗꯣ ꯑꯁꯤꯒꯤ ꯑꯄꯪ ꯇꯣꯝꯊꯤꯟꯁꯦ ꯃꯥꯒꯤ ꯃꯣꯔꯣꯛ ꯁꯥꯗꯕꯗꯨꯗ ꯑꯣꯏꯅ ꯍꯥꯞꯄꯣ ꯑꯇꯩꯁꯦ ꯄꯨꯂꯞꯅ ꯍꯥꯞꯅꯕꯗꯤ ꯁꯣꯏꯗꯅ ꯆꯤꯡꯅꯔꯅꯤꯕ ꯃꯤꯅ ꯍꯣꯏ ꯍꯣꯏ ꯁꯤ ꯑꯗꯨꯗꯤ ꯁꯤꯅ ꯃꯣꯔꯣꯛ ꯊꯥꯛꯄꯗꯨꯅꯤ ꯁꯤ ꯍꯥꯟꯅ ꯄꯤꯔꯣ ꯍꯣꯏ ꯇꯥꯄꯣꯏꯔꯩ ꯁꯤꯅ ꯃꯣꯔꯣꯛ ꯍꯥꯞꯄꯗꯨꯅꯤ ꯁꯤ ꯍꯥꯟꯅ ꯆꯥꯔꯣ ꯃꯣꯔꯣꯛ ꯌꯥꯎꯗꯕꯁꯤꯗꯤ ꯇꯣꯉꯥꯟ ꯑꯣꯏꯅ ꯇꯣꯠꯂꯤꯌꯦ ꯂꯣꯏꯔꯅꯤ ꯍꯣꯏ ꯍꯣꯏ ꯅꯈꯣꯏꯒꯤ ꯁꯤꯡꯖꯨꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯥꯎꯕꯅꯤꯗ ꯅꯈꯣꯏꯒꯤ ꯁꯤꯡꯖꯨ ꯑꯍꯥꯎꯕꯁꯦ ꯀꯨꯝꯍꯩ ꯃꯇꯝꯗ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯒꯦꯒ ꯐꯪꯕꯖꯥꯠ ꯅꯠꯇꯦ ꯑꯇꯩ ꯃꯇꯝꯗ ꯆꯥꯒꯦ ꯍꯥꯏꯔꯨꯔꯗꯤ ꯇꯥꯊꯤ ꯑꯗꯨꯝ ꯆꯥꯔꯛꯇꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯀꯨꯝꯍꯩꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯕꯨ ꯇꯧꯍꯟꯅꯤꯡꯉꯤꯕꯅꯤ ꯂꯤꯡꯖꯦꯜꯅ ꯇꯥꯄꯣꯏꯔꯩꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯊꯥꯗꯣꯏꯅ ꯁꯤꯅ ꯃꯣꯔꯣꯛ ꯊꯥꯛꯇꯕꯗꯨꯅꯤ ꯊꯥꯗꯣꯏꯅ ꯇꯣꯝꯊꯤꯟꯒꯤ ꯃꯈꯨꯠꯇ ꯂꯥ ꯑꯃꯗ ꯐꯖꯅ ꯇꯣꯠꯂꯕ ꯁꯤꯡꯖꯨꯗꯨ ꯄꯤꯔꯝꯃꯤ ꯇꯣꯝꯊꯤꯟ ꯏꯀꯥꯏꯅ ꯃꯃꯥꯏ ꯅꯣꯟꯈꯠꯄ ꯐꯥꯎ ꯉꯝꯗꯅ ꯁꯤꯡꯖꯨꯗꯨ ꯂꯧꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯂꯩꯁꯥꯕꯤꯁꯤꯡꯅ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯃꯁꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯅꯔꯝꯃꯤ ꯇꯣꯝꯊꯤꯟ ꯁꯤꯡꯖꯨ ꯑꯗꯨ ꯏꯀꯥꯏ ꯉꯥꯛꯇꯒꯤ ꯂꯦꯝꯍꯟꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯂꯣꯏꯅꯃꯛ ꯍꯦꯛ ꯆꯥꯊꯣꯛꯂꯝꯃꯤ ꯈꯣꯏꯃꯨꯅ ꯏꯇꯥꯎ ꯇꯣꯝꯊꯤꯟ ꯀꯔꯤꯅꯣ ꯁꯤꯡꯖꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯕ ꯅꯪꯅ ꯂꯣꯏꯅ ꯍꯦꯛ ꯇꯦꯡꯉꯩ ꯆꯥꯏꯗ ꯅꯠꯇꯦ ꯈꯔ ꯄꯟꯈꯤꯁꯤꯔꯣ ꯊꯥꯗꯣꯏꯅ ꯍꯣꯏꯅꯦꯍꯦ ꯂꯣꯏꯅ ꯍꯦꯛ ꯆꯥꯈ꯭ꯔꯦꯅꯦ ꯂꯤꯡꯖꯦꯜꯅ ꯇꯥ ꯇꯣꯝꯊꯤꯟ ꯈꯔ ꯍꯥꯞꯄꯛꯀꯦ ꯌꯥꯔꯗ꯭ꯔꯕ ꯑꯁ ꯀꯔꯥꯏꯗꯒꯤꯅꯣꯗ ꯁꯤꯐꯥꯎ ꯅꯣꯏꯅ ꯂꯦꯝꯍꯜꯂꯦ ꯍꯥꯏꯔꯛꯀꯅꯤꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯤ ꯀꯥꯟꯁꯤꯗ ꯊꯣꯏꯅ ꯍꯣ ꯑꯗꯨꯒꯤ ꯁꯤꯡꯖꯨꯗꯣ ꯍꯦꯛ ꯆꯥꯕꯗꯒꯤ ꯇꯥ ꯇꯣꯝꯊꯤꯟ ꯅꯪꯅꯦ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯗꯧꯅꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯤꯆꯤ ꯈꯠꯅꯔꯗꯨꯅ ꯃꯆꯤꯟ ꯈꯨꯝꯗꯨ ꯅꯣꯛꯅꯔꯝꯃꯤ ꯏꯇꯥꯎ ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦ ꯑꯩ ꯆꯥꯕ ꯂꯣꯏꯔꯦ ꯄꯣꯏꯔꯩꯅ ꯑꯁ ꯀꯔꯤꯅꯣꯗ ꯏꯇꯥꯎ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯑꯗꯨꯝꯅ ꯐꯔꯛ ꯇꯥꯈ꯭ꯔꯦꯗ ꯑꯁ ꯏꯇꯥꯎ ꯃꯈꯣꯏꯒꯤꯁꯦ ꯃꯣꯔꯣꯛꯄꯨꯗꯤ ꯌꯥꯎꯗꯦꯕꯨ ꯑꯩ ꯄꯨꯛꯁꯦ ꯌꯥꯝ ꯆꯥꯃꯟꯈꯤꯕꯩꯔ ꯀꯩꯅꯣ ꯄꯨꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯅꯣꯏ ꯆꯥꯎꯅꯨꯀꯣ ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦꯕ ꯑꯣꯏꯔꯤꯕ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯈꯤꯈꯤ ꯂꯥꯎꯅ ꯅꯣꯛꯂꯝꯃꯤ ꯂꯤꯡꯖꯦꯜꯅ ꯇꯥ ꯈꯣꯏꯃꯣ ꯇꯥ ꯇꯣꯝꯊꯤꯟꯁꯦ ꯆꯠꯍꯟꯕꯤꯈ꯭ꯔꯣ ꯃꯊꯧꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯣꯝꯊꯤꯟ ꯏꯀꯥꯏꯔꯗꯨꯅ ꯑꯁ ꯑꯩ ꯆꯠꯂꯦ ꯅꯣꯏ ꯂꯩꯍꯧꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯇꯣꯝꯊꯤꯟ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈꯤꯔꯝꯃꯤ ꯈꯣꯏꯃꯨꯅ ꯑꯇꯣꯞꯄꯒꯤ ꯅꯨꯄꯥꯅꯤꯅ ꯇꯧꯔꯤꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯑꯣ ꯏꯇꯥꯎ ꯆꯦꯜꯂꯨ ꯅꯌꯨꯝ ꯌꯧꯅꯕ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯨꯀꯣ ꯅꯨꯃꯤꯠ ꯑꯗꯨ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯁꯤꯡꯖꯨ ꯑꯗꯨꯅ ꯂꯣꯏꯕ ꯍꯟꯈꯤꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯡꯅ ꯁꯤꯡꯖꯨꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯗꯨ ꯃꯈꯣꯏꯅ ꯊꯣꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯊꯤꯟ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯪꯒꯣꯜ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯐꯝꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯃꯃꯥ ꯂꯦꯝꯕꯤꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯉꯁꯥꯏꯗꯒꯤ ꯃꯪꯒꯣꯜꯗꯨꯗ ꯎꯪꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦꯅꯦ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯂꯦꯝꯕꯤ ꯃꯁꯥꯒꯤ ꯂꯦꯡꯁꯨꯝꯗ ꯄꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯃꯤꯠꯇ ꯁꯤꯡꯖꯨꯗꯨ ꯎꯗꯨꯅ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤ ꯄꯥꯈꯠꯅ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯕꯣ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯃꯤ ꯇꯣꯝꯊꯤꯟ ꯏꯐꯤꯡꯅ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯤ ꯑꯩ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯤ ꯑꯩꯒꯤ ꯁꯤꯡꯖꯨ ꯄꯤꯌꯨ ꯁꯤꯡꯖꯨ ꯆꯥꯒꯦꯕ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯁꯦ ꯅꯠꯇꯦ ꯀꯅꯥꯒꯤ ꯁꯤꯡꯖꯨꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯏꯆꯥꯕꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯤ ꯑꯩꯒꯤ ꯁꯤꯡꯖꯨ ꯄꯤꯌꯨ ꯂꯦꯝꯕꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯊꯨꯅꯃꯛ ꯑꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ ꯍꯣ ꯃꯥꯃꯥꯕꯨ ꯂꯩꯇꯕ꯭ꯔꯣ ꯀꯩꯗꯧꯔꯦ ꯂꯦꯝꯕꯤ ꯑꯗꯨꯛ ꯐꯤꯡꯅ ꯀꯅꯥ ꯀꯩꯗꯧꯔꯦ ꯃꯥꯃꯥ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯆꯣꯏꯔꯣꯜꯂꯣꯟꯗꯨꯅ ꯂꯩꯍꯧꯔꯦ ꯑꯃꯨꯛꯇ ꯌꯨꯝꯗ ꯆꯠꯁꯤ ꯃꯥꯃꯥ ꯍꯣꯏ ꯆꯠꯂꯨ ꯃꯥꯃꯥꯒꯤ ꯃꯥꯡꯊꯥꯎ ꯂꯦꯝꯕꯤ ꯑꯃꯗꯤ ꯑꯍꯜꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯝꯃꯤ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯑꯍꯜꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯌꯥꯎꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯇꯣꯝꯊꯤꯟ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯑꯩ ꯁꯤꯡꯖꯨ ꯆꯥꯒꯦ ꯑꯩꯒꯤ ꯁꯤꯡꯖꯨ ꯄꯤꯌꯨ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ ꯏꯆꯥ ꯐꯔꯗꯧꯔꯤꯁꯤ ꯂꯦꯝꯕꯤ ꯃꯥꯅ ꯁꯤꯡꯖꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯒ ꯀꯗꯥꯏꯗ ꯆꯠꯇꯨꯅ ꯆꯥꯔꯨꯕ ꯁꯤꯡꯖꯨꯅꯣ ꯅꯠꯇꯦ ꯃꯥꯕꯨ ꯉꯔꯥꯡꯒꯤ ꯁꯤꯡꯖꯨꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯗꯨꯗ ꯃꯥꯕꯨ ꯆꯥꯕ ꯆꯠꯂꯨꯕ꯭ꯔꯣ ꯑꯧ ꯃꯥꯃꯥ ꯃꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯆꯠꯂꯨꯕꯅꯦ ꯃꯍꯥꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤꯁꯦ ꯃꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯐꯖꯅ ꯍꯥꯏꯔꯒ ꯁꯤꯡꯖꯨꯗꯣ ꯁꯦꯝꯍꯜꯂꯨ ꯑꯗꯨꯒ ꯑꯃꯨꯛꯇ ꯄꯤꯖꯁꯤ ꯑꯗꯨꯒ ꯑꯩ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝ ꯊꯣꯛꯀꯦ ꯀꯔꯤꯁꯨ ꯀꯤꯅꯨꯗ ꯐꯅꯤꯗ
ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯆꯠꯂꯨ ꯆꯠꯂꯨ ꯅꯪ ꯃꯈꯣꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛꯇ ꯍꯥꯏꯔꯨꯁꯨ ꯂꯦꯝꯕꯤ ꯁꯥꯎꯅ ꯀꯌꯥꯗꯅꯣꯅꯦ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯇꯣꯛꯅ ꯉꯛꯈ꯭ꯔꯦꯅꯦ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯃꯈꯣꯏꯅ ꯁꯦꯝꯖꯤꯜꯂꯕꯅꯦꯕ ꯈꯪꯗꯦꯅ ꯃꯈꯣꯏꯗꯣ ꯍꯩ ꯍꯩ ꯂꯦꯝꯕꯤ ꯑꯗꯨꯝꯅ ꯁꯥꯎꯒꯗꯕ ꯅꯠꯇꯦ ꯃꯈꯣꯏꯕꯨꯅꯦ ꯐꯖꯅ ꯊꯦꯝꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯍꯥꯏꯔꯒ ꯃꯈꯣꯏꯗ ꯁꯦꯝꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯅꯆꯥꯁꯤ ꯐꯒꯗꯧꯔꯤꯕꯅꯤ ꯅꯪꯅ ꯁꯥꯎꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯀꯣ ꯂꯦꯝꯕꯤ ꯇꯞꯊꯔꯒ ꯍꯣꯏ ꯃꯥꯃꯥ ꯑꯩ ꯍꯥꯏꯔꯨꯔꯒꯦ ꯂꯦꯝꯕꯤ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯂꯝꯃꯤ ꯃꯆꯥꯒꯤ ꯃꯤꯔꯣꯜ ꯇꯥꯗꯕ ꯃꯇꯧ ꯃꯃꯥ ꯀꯅꯥꯅꯁꯨ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯂꯦꯝꯕꯤ ꯑꯁꯥꯎꯕ ꯀꯌꯥ ꯐꯥꯊꯖꯗꯨꯅ ꯊꯥꯗꯣꯏꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯊꯥꯗꯣꯏ ꯅꯪ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯃꯨꯛꯇ ꯀꯜꯂꯨ ꯑꯩ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯏꯟꯗꯨꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ ꯍꯩ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯤꯕ꯭ꯔꯣ ꯍꯣꯏꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯐꯠꯇꯦꯅ ꯍꯩ ꯍꯩ ꯆꯠꯂꯨ ꯆꯠꯂꯨ ꯁꯤꯡꯖꯨ ꯃꯊꯦꯜꯁꯤꯡ ꯑꯗꯣ ꯅꯊꯟꯗꯅ ꯁꯦꯝꯗꯨꯅ ꯅꯪꯅ ꯊꯤꯜꯂꯨꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦꯁꯦ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯪꯁꯨ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯃꯦꯗꯅ ꯅꯪꯗ ꯅꯠꯇꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨꯁꯨ ꯆꯦꯟꯊꯔꯦꯗꯅꯁꯦ ꯊꯥꯗꯣꯏ ꯇꯞꯅ ꯍꯣꯏ ꯕꯥꯕꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯆꯨꯝꯅ ꯁꯨꯝ ꯀꯔꯤꯒꯤ ꯆꯨꯝꯅ ꯍꯥ ꯃꯤꯒꯤ ꯃꯆꯥꯁꯦ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯪ ꯀꯝꯗꯧꯅꯤ ꯍꯥ ꯅꯪ ꯁꯤꯡꯕ ꯉꯝꯗꯧꯔꯤꯔꯣ ꯉꯝꯒꯗ꯭ꯔꯕ ꯂꯦꯝꯕꯤꯅ ꯅꯠꯇꯦ ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯀꯣ ꯑꯩ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯖꯗꯦ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯃꯌꯥꯝ ꯆꯪꯗꯅ ꯐꯅꯅꯕ ꯑꯃꯨꯛꯇ ꯁꯤꯟꯁꯤ ꯃꯌꯥꯝ ꯕꯣꯁꯆꯧꯅ ꯍꯩ ꯕꯦꯝꯃ ꯆꯠꯂꯨ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯨ ꯁꯤꯡꯖꯨ ꯃꯊꯦꯜꯗꯣ ꯁꯦꯝꯃꯨꯔꯁꯨ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯇꯨꯡꯒꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯅ ꯉꯥꯏꯍꯥꯛꯀꯤ ꯈꯟꯊꯧꯗ ꯋꯥꯈꯜꯗꯨꯅ ꯃꯤꯒꯤ ꯃꯆꯥ ꯑꯃ ꯐꯠꯇꯕꯗ ꯇꯥꯍꯜꯂꯦ ꯈꯜꯂꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ ꯊꯥꯗꯣꯏ ꯁꯤꯡꯖꯨ ꯃꯊꯦꯜ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯥꯗꯣꯏꯅ ꯁꯦ ꯃꯥꯃꯥ ꯁꯤꯡꯖꯨ ꯁꯤꯗ ꯂꯩꯖꯔꯦ ꯌꯥꯔꯦ ꯊꯝꯃꯣ ꯁꯤꯗ ꯑꯍꯜꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯗꯨꯅ ꯇꯣꯝꯊꯤꯟ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯇꯣꯝꯊꯤꯟ ꯃꯁꯥꯗ ꯋꯥꯕꯅ ꯂꯩꯃꯥꯏꯗ ꯍꯤꯞꯊꯗꯨꯅ ꯇꯨꯊꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯄꯥꯈꯠꯅ ꯃꯥꯃꯥ ꯏꯆꯥꯁꯤꯕꯨ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯐꯔꯅꯤ ꯃꯥ ꯉꯥꯏꯍꯥꯛ ꯇꯨꯝꯖꯁꯅꯨ ꯍꯣꯔꯦꯟ ꯍꯧꯒꯠꯂꯛꯂꯒ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯗꯤ ꯃꯥꯃ ꯑꯃꯨꯛ ꯌꯧꯔꯒꯦꯀꯣ ꯊꯥꯗꯣꯏ ꯇꯣꯝꯊꯤꯟꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏ ꯂꯦꯞꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯇꯥꯔꯛꯂꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯦꯝꯕꯤꯅ ꯊꯦꯝꯕꯤꯔꯛꯏ ꯍꯩ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯁꯤꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯌꯥꯔꯦꯁꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯂꯨꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯝꯃꯤꯗꯅ ꯇꯣꯛꯑꯁꯤ ꯏꯅꯦ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯕꯣꯆꯧꯅ ꯅꯅꯦꯗ ꯈꯨꯔꯨꯝꯃꯨꯅꯦ ꯏꯅꯦ ꯑꯩ ꯂꯥꯟꯖꯔꯦ ꯊꯥꯗꯣꯏꯅ ꯂꯦꯝꯕꯤꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯒꯦ ꯇꯧꯏ ꯌꯥꯔꯦꯗ ꯏꯅꯦ ꯀꯔꯤꯁꯨ ꯁꯥꯎꯗꯦ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯅꯁꯛ ꯅꯇꯧ ꯐꯖꯈ꯭ꯔꯦꯗ ꯏꯆꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩ ꯀꯔꯥꯏꯗ ꯂꯣꯠꯂꯨꯔꯦ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯤ ꯏꯟꯗꯨꯅ ꯀꯗꯥꯏꯗꯒꯤ ꯂꯣꯠꯇꯦꯗ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯉꯁꯤꯗꯁꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯗꯅ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯇꯣꯝꯊꯤꯟ ꯉꯥꯏꯍꯥꯛ ꯍꯤꯞꯄꯨꯔꯕꯒꯤ ꯇꯨꯡꯗ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯝꯃꯤ ꯃꯁꯥꯗ ꯇꯨꯝꯃꯨꯕꯒꯤ ꯃꯑꯣꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯇꯣꯝꯊꯤꯟꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯃꯌꯥꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯂꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯏꯃꯥ ꯃꯌꯥꯝ ꯂꯩꯔꯝꯃꯤꯅ ꯑꯩꯗꯤ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯤ ꯏꯟꯗꯨꯅ ꯏꯆꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦꯗꯅ ꯑꯗ ꯑꯩꯈꯣꯏꯁꯨ ꯇꯨꯝꯖꯔꯁꯅꯨ ꯍꯥꯏꯗꯅ ꯍꯧꯗꯣꯛꯇ꯭ꯔꯕ ꯑꯩꯁꯤꯁꯨ ꯑꯣꯟꯊꯣꯛ ꯇꯨꯝꯐꯝ ꯂꯩꯇꯗꯧꯅ ꯃꯪꯒꯣꯜꯁꯤꯗ ꯇꯣꯝꯊꯤꯟ ꯏꯀꯥꯏ ꯊꯤꯒꯜꯂꯤ ꯑꯗꯨꯅ ꯃꯀꯣꯛ ꯍꯣꯠꯂꯗꯨꯅ ꯏꯀꯥꯏꯕ ꯈꯥꯡꯂꯝꯃꯤ ꯊꯥꯗꯣꯏ ꯇꯣꯝꯊꯤꯟꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯂꯦꯝꯕꯤꯁꯨ ꯃꯃꯧ ꯄꯥꯝꯕꯅ ꯉꯥꯎꯔꯕꯤꯅꯤ ꯑꯗꯨꯅ ꯊꯥꯗꯣꯏꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯂꯝꯃꯤ ꯄꯟꯊꯕ ꯇꯧꯗꯅ ꯂꯦꯝꯕꯤ ꯅꯪꯍꯔꯣꯏ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯍꯥꯏꯔꯛꯂꯝꯃꯤ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯃꯇꯥꯡꯕꯨꯗꯤ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯨ ꯋꯥ ꯑꯃꯈꯛꯇ ꯍꯧꯗꯣꯛꯆꯒꯦ ꯏꯟꯗꯨꯅ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯆꯥꯅ ꯑꯔꯥꯟꯕ ꯇꯧꯈꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯍꯦꯛꯇ ꯄꯤꯕꯤꯌꯨ ꯃꯔꯥꯜ ꯂꯩꯔꯕ ꯏꯆꯥꯁꯦ ꯑꯋꯥꯕ ꯇꯥꯖꯁꯅꯨ ꯃꯆꯥ ꯐꯠꯇꯕ ꯄꯣꯛꯂꯨꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯏꯀꯥꯏꯕ ꯅꯪꯉꯤ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜꯗꯨ ꯑꯣꯟꯅꯔꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯖꯒꯦ ꯇꯧꯕꯅꯤ ꯍꯥꯏꯌꯨꯅꯦ ꯍꯦꯛꯇ ꯍꯥꯏꯌꯨ ꯃꯇꯥꯡꯕꯨꯗꯤ ꯌꯥꯝꯅ ꯆꯥꯗ꯭ꯔꯦꯕꯨ
ꯑꯩꯒꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅꯤꯡꯕꯒꯤ ꯐꯪꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯔꯕꯅꯤꯀꯣ ꯊꯥꯗꯣꯏꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯕꯨ ꯈꯪꯍꯧꯗꯅ ꯂꯦꯝꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯏꯀꯥꯏꯔꯗꯨꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯅꯔꯝꯃꯤ꯫ ꯏꯟꯗꯨꯅ ꯀꯥꯏꯗꯦꯗ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯍꯦꯛꯇ ꯂꯨꯍꯣꯡꯕꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨ ꯊꯥꯗꯣꯏ ꯅꯪ ꯅꯅꯦꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯅꯤꯡꯂꯕ꯭ꯔꯣ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕ ꯅꯪꯅ ꯊꯥꯗꯣꯏ ꯏꯀꯥꯏꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯊꯥꯗꯣꯏ ꯏꯀꯥꯏꯔꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯃꯥꯁꯨ ꯊꯃꯣꯏꯅꯗꯤ ꯈꯣꯏꯗꯥꯔꯤꯕꯅꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤ ꯋꯥꯇꯅꯤ ꯑꯗꯨꯅ ꯇꯣꯝꯊꯤꯟꯗ ꯑꯃꯨꯛ ꯍꯪꯂꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯕꯣꯆꯧꯅ ꯍꯩꯃꯥ ꯏꯀꯥꯏꯔ ꯃꯥꯜꯂꯦꯅꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯏꯟꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯍꯣꯡꯕꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯦꯝꯕꯤꯅ ꯑꯁ ꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗꯀꯣ ꯑꯗꯨꯗꯤ ꯑꯩ ꯑꯍꯜ ꯈꯔꯒ ꯇꯧꯔꯒ ꯍꯦꯛꯇ ꯂꯥꯛꯆꯔꯒꯦ꯫ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯂꯨꯍꯣꯡꯕꯤꯕ ꯍꯥꯏꯕꯁꯤꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯅꯔꯤꯕ꯫ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯊꯥꯗꯣꯏꯗꯨ ꯃꯍꯥꯛꯅ ꯁꯣꯏꯕ ꯑꯃ ꯇꯧꯔꯨꯕꯒꯤ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯈꯤꯕꯗꯒꯤ ꯐꯠꯇꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯂꯛꯇꯨꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯐꯝꯗ ꯐꯠꯇꯕ ꯊꯕꯛ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯃꯍꯥꯛꯁꯨ ꯅꯍꯥꯟ ꯃꯈꯩ ꯃꯄꯥꯟ ꯊꯣꯛꯇꯅ ꯃꯤꯔꯛ ꯇꯤꯟꯗꯅ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯤꯅ ꯃꯉꯣꯟꯗ ꯂꯥꯛꯆꯈꯤꯕꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯃꯅ ꯃꯤꯑꯣꯏ ꯑꯅꯤꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕ ꯉꯝꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫